Image Paodam yang tabiriba singbu Yumnam Anuradha Devina konona kurumzari. Hauzang maroiba pauda. Aikoi masen punsanarabadi malemda sakta pada aikoi karisu warningai leite haina Kap and PD Minister Karam Samna pundokre. Nungtingi pause pauningkongi kuntra subang bapok kumon thoram pangthokre. Loinana Congress lusangba sinana bage Gandhi family ge mayukta irang haurakre. Hauzang pausanuna pizadi. Kap and PD Minister Karam Samna haikre Manipur picture abasu aikoi masen punsinarabadi malemda sakta pada aikoi karisu warningai leite tungi lamsatke khanba miyoi khara lerambana aikoi gi saktam kanba ngamlibane wafam masingasi iroishambada laiba All Manipur Polo Association ge sanglen sangabagi thoram amada mantri na phongdokhibane mantri na makha tarduna hauzik COVID-19 laisatna lengak asina karigumba function amata yaudabage fireb leiribane adudasu इतिहास का सगुन अदुना लेरमलबा मणिपुर सगुन कांगजई असिबो मालेमदा सक्ताकपदा असौब थौदांग लौरिबा एसोसिएशन बु इकाई खुमनाबो उटबा ओइना सरुग याजबने अइखोइगे जाति असिगे ngahang ngahake oina tauba nataba tunglam sakedabak ngasige nahasengna khanma matam oire pandam manaba social organization singba amata oina punsintuna chaminaba matam oire hiram khudimakta masoi khaidopage hainabi thadoksi haukiba ipa ipusingna thambirambana ngasigi iral oina sagon kangjai masanabu thambirabane masibu aikhoigi mirona hena mieng sangbiduna thamba mathau tai malemda saktakleba sigumba masana sagon kangjai asina aikhoibu malemda saktaklebane Tharamaduda All Manipur Polo Association ke President Thabaktage Patharaba Professor Dr. Konsam Charachandra Tharamapu oikibaga loinana Polobu pamjaba amasung nungsijaba miyokyana saruyakhi The government the way social organization the way any voluntary organization the way samaj ki leiriba mayam se amaga amen object pandam sab manaba poching ste khoina punjan bakan da kaisu mangjaba leite apun bana thauna ne apun baduna tho hariba pot khuding mak thok ba ngamgadabane aduna sumbagi wakhalun se khoida leiba taragati Manipur apikwe stene Bharat ki manungda masing yamdaba lamdamni aduba koi masagi polakpadi talent kya laiba sana khonnabada hiram khudingmakta lairaba lamdamni aduna koi da punjan mangambagi thauna asima koi da lairagadi Manipur khunai se picture ga su pitribi manungda sak takpada thuidongna waningai leitaba adumba jati amani haibasidi ai madugi khudong chabdu laujaraga thamjage BJP ki sungsin abalengakta alliance partner amag oiriba NPP ki minister and Kayishibo National People's Party NPP Manipur State Unity President Hakre Hiramasagi matangda NPP ki National President Meghalaya ki Chief Minister Coronat ke Sangmana and Kayishida Aiba Cherol among ase tharakre haire Jerona Duda National President Minister Kayishida State Unike National People's Party ge Chanapatha ke matung ina President Hable Mahangna Manipur Unike President ama oiduna party asege Central Election Authority ga punna saminaduna akangnaba matamda election pak thongnaba wafam thamlakhe haire Manipurda COVID-19 narubadagi phabagi chang chada humphumapun dasmek animari yaure ngasisu mioi marputara tare nahunana test tawbada COVID-19 negative oibadagi disaster ki haina health department Manipurna thadorpa cherolamana phongdorakle Zeron sena makha taribadi state asida haukiba pung kunmari asida general population dege humbudra mari Central Armed Police Force CAPF dege nipunitoi aponba mioi chamaga taratarok nauna positive oiba thenaki ngasi positive oiribasing asi tharaga state asigi COVID-19 positive confirm case lisang mangaga chahum humpunitho yaure recover tawbagi masingna lisang ahumga chatret tarahumdoidi aduga active case na mioi lisang amaga chatro kuntare leide
ngasi positive oikibasing adu BRDL RIMS ta mioi kuntra mari BRDL Zanims ta na yankai mari RIM reta taranitoi Ras Medicity da ani Babina Diagnostic ta taret Imphal East ta ani Thawal da ani Jorsanpur da homne makoi Imphal West District ta ge kuntra mathoi Imphal East ta ge kunmanga Thawal da ge taret Bisnupur District ta ge ani Kaksing District ta ge ama Ukhrul da ge ahom Jorsanpur da ge mangane Kaksing District ke amadi Imphal West District ke ani mioi ahum de mapandagi halakibani atai humbudramatoi di travel history leitaba local ngaktane makoi covid care facility singda thamkre ngasi so leina asina mioi amata sihan khibagi pawleite state asigi oina covid 19 asikhibagi masing kuni thoini aduga ngasi narubadagi phaduna discharge tawkrabasing ase CAPF tagi kuntra RIMS tagi mari CCC Lamboy Khongnang Khongdagi Taramathoi Unako dagi Mapan Thawandagi Ani TK Ukhrul dagi Ani Nailit Surasanpur dagi Nepal CCC Lanba Churasanpur dagi Ama JNB Surasanpur dagi Tara Tamenglong dagi Ama None dagi Ani District Hospital Thawal dagi Manga Zanims dagi Tarani Thuni Haidi Kaksing District COVID-19 compound case Chaniga Tare Sukri Masigi Manungda Mioi Tara Mangade Travel History Latraba Local Day Atena Mapandaki Changla Kibasini Narubadiki Paraktuna Disaster Krabasingi Machina Chamaga Humpuni Pane Active Castana Kuntra Mapane Aduga Containment Zone Mapamna Amane Ngasinung Tenpung Ani Fawada Lakiba Quarantine Center Somebody Report Matungina Manipur College da Hangleba District Screening Center Kaksing District Apunba Mioi Lisanganiga Chamanga humpum doi screening tawkre mapalam dake halapai inmate lisanganiga chamanga marpumathoina district asida hangba quarantine center singda leirubada inmate lisanganiga chamanga humbudramathoidi quarantine matam loiduna disaster tawkre inmate tarana hauzik quarantine tawri amaramda Kaksing district ke oina apunba mioi lising mariga yankhai ge sample lauduna test tauna bathabada mioi lising mariga taramanga ge test result lagle Mioi kuntra mangagi result lakadaba wali aduga mioi tarukina sample logadaba wali active case da ladiba mioi kuntra mapangi manungda mioi tarukte covid care center Kaksingda thamduna layengli state asida lepalaitna covid 19 ki positive case hangalakli amadi state government aso laichad ase sandoropa thingnanaba lockdown yauna thabak thorong kya su baikale Laichad asi sandorokpa thingnaba amasung laichad asi sandorokpa gi chen thugainaba ekhoi khudina section thaurang oina protocol singangna chatpa darkar oi laichad asi ahal oiraba mioi singdana hena khudung thinga ningai oiri senior citizen home singda senior citizen sing chaksinna soida ngamdana lehanaba social welfare department government of Manipur gi maike dege hand sanitizer mask PPE amasung sapone singba ngase department asage second MR gate manakta leiba office senior citizen home singda yanthokre hairi sugunu kendra gi manung channa leiba covid 19 task force Pangantabina Kungang asida COVID-19 positive oiba mioi yaurakpadage task force asina leina asi paksana sanduraktanaba tabaksing Kungang asida hanadage hana akan mamongda paikapa haukre task force asigi mioi amana pongdorakpada Pangantabi makha laikai dage armed force da leiba mioi ama positive oirakpadage ngarang PAC wanguge MO in charge na positive oiraba mioi adugi imung amadi mahakal loinaramba mioising masak hangdoktuna Kaksingda puduna ngasi test tawkre adumoinamak laiba phabadagi ngasi test tawkiba mioising negative result phangkre adumoinamak makatana section thaurang lokorpa oina dukan sing thong hangandabai yauna yumdagi mapan thoktanaba miyamda khanghanduna kanna ngaksenbagi thabak paikhatli hairi 18 computerized eye testing and eye care center Thawalna Taranipalak Suba oina ngasiso front line da matautoriba volunteer singbo puning thawatpa oina kumbi lamkai moirang lamkai amadi Bisnupur bazada matautoriba police busnen singda face mask hand sanitizer spray amadi sunglass googles kaya koina satuna tengbangkre SP Bisnupur L Priyadasni daso face mask hand sanitizer spray yankai amadi sunglass google yankai so
खुसिनखरे हाइरे ngasi Social Culture Education and Sport Development Organization Club Hairok Part 2 Bazana Club asige kuntranipan suba mapunumika bari lainana club asina konma mafam singda leiba mipum kudimakta face mask hand sanitizer yentopage tharoma mahudokre ngasigi club asige mapunumika mari lainana club asige hana Thawpuramba amadi handakta laibak thiba thangdokta leikhidraba club asige national kho player ani kundongbam radhakanta amadi laisram anjali ge photo da su leikatuna amadi leikhidrabage thawaina isorge khuyada ignesina leirunaba minute ani tumina leptuna ikai khumna basot ke thorongge loislakpada club asige leikhidraba national kho player ani kundongbam radhakanta amadi laisram anjali anigi imung manungge awabada su saruk Yaba Oina Social Culture Education and Sport Development Organization ta club na ibong ania sida chatuna lupalising mga kaloinana seng kg sani amaso kusinaki hausik paugi marakten na atemba break amatag pisari COVID-19 laijarasi lanthengna bada ikoi khuding wakal taminarasi frontline da thabak tawriba singbo cooperation PC lengang na piba chana kanglon sing social distancing mask season na ba amadi tangai fadaba natana yumdagi thokta haiba sing ngakna chatse chana kanglon sing asi ngaktuna local transmission lakhandana ba honasi aikoi punna COVID-19 bu mayok minaduna laijarasi manghan khisi breaking matungna mayambo amohna taramna oksari Impal da nume khudenge phongba nungchalge pause pauningkhongi kuntra subam bapo kumont pauna kaithen da laiba pause asige office da ngasi nungtin pung ama taba matamna pangthokre ngasi pause asige kumont thoram leba ke oina housing niam na thengnariba COVID-19 ge laina laisad asige lockdown laibana mamingtege oina office asida staff singa asam thoram amakaloina na pangthokhi tharomatuda publisher L Mangi amadi editor Mega Barna Pause asige staff singda makoina pause asige damak sanglaba chahi kya kathukuna thabak tawrapage damak puning thagatpa oina asamba kudol pot piduna staff sangba puning thagake tharomaduda mega banana haikibada hausik malemge oina thenariba COVID-19 ge laina laisat marakta thawai khubakta haptuna miyamda ipau yehona bage damak miyamge damak seva tawriba paumi singna mathok tawbuda section na SOP ngakna tawina baso apil tawke Mangna makata arduna lecture ase kaidamai loikhi gadabano haibudu malangi mipung amatana haiba hauzuk phawbige oinadi haiba ngamdri haikhi COVID-19 gi laina laichet asigi maraksida miyangi damta seva tawriba pawmisingna mathau tawbada section na adi SOP ngakna thabak tawina masu ayaki maikei dagi ngasigi pawningkolgi kuntra subam okumol lakpasida miyamda amaruina pawmida apilama ayaki maikei tawje Directorate of University and Higher Education Sinduna National Education Policy 2020 ki matangda sensitization program ama Education Minister Dr. T.S. Rajesamna chair lauduna Directorate of University and Higher Education ki conference hall da pangthokre Sensitization program adugi matangda waral piraduna minister na haikibada education sector da involved tawriba body kuding policy asi manung hunna khangduna policy ase mai pangna state asida implement tawnanaba paksanna nainaba yamna maru oi program ase thoidona college principal sing oja sing loinana directorate asige official singe oina national education policy 2020 matangda khana nainanaba pangthokpani haiki Tharong mari lainana paumi singda minister na haikibada union cabinet na chai sigi July gi tang kunma panda ayaba pikraba national education policy 2020 ase state asida matau karam na mai pangna implement tawgadage haibagi matangda khana nainabagi tharong kya sinkre ngasi pangtholiba sensitization program ase higher amasung technical education college amasung university singda oza singna lawgadaba thodang sing maduna higher education institution sing multidisciplinary university sing college sing amasung HEI cluster sing oina awonba ahongba ama puragnabagi biyengda pangthokpani haiki ngasigi thoramda commissioner higher technical education M Hari Krishna zone director university and higher education T Ozit Singasu saruyaki
program sira higher education amani technical education gi tongan provision mayam ma university sing si karama mong la ka do no college sing sina karama mong la kani oja sing na kari tawgani tongan no discipline kari hapsil lakani hai detail mayam do madu nai na bagi apoi ngasi ama khana bani adu oja sing mayam phajana presentation tawbira ko yauri ausi makha chatha hori aduna sui da smaina tatana nai ra kanda apoi high policy se yamna marik chumna effective oina implement tawbong Jiribam Municipal Council na source Survection 2020 के मनुंग चन्ना भारत सरकार के Ministry of Housing and Urban Affairs के मखादा North East India के मियोलिसिंग कुनमंगा के मखादा लेबा city लू हनबा संगतम नबदा Jiribam Municipal Council ना first prize के मना फंगलप के हराव फंगदोपा ओइना Jiribam Municipal Council JMC ना सिंधुना JMC के meeting holder Manipur 40 Industry Corporation GOM के Vice Chairman के Sarikurma Singana CPS Oiduna felicitation Tharamama Pangthokre S Santi Devi Chairperson JMC के Birakumar Singh Vice Chairman JMC Amadi EOM Surjit Singana Functionant President Amadi Guest of Honor Singh Oina Dasta Pangke Chief Guest के Warolda Handak Bharat Sarkar के Ministry of Housing and Urban Affairs के Makada North East India के मियोलिसिंग कुनमंगा के Makada Leba City Lu Henba Sangdam Nabada Jiribam Municipal Council na first prize के mana fanglakpada ngamkhai leitana harawa phawi matungdasu lunana thamnaba kanna honakisi haike Jiribam district asibu plastic free zone to oinaba mamangdagi hauna pangthokduna lakiba thoram adusu makhatana certificate haina sophongdoki देखोई अमुक सो हंद की चाहिए तो सो प्लास्टिक काटी है ना इसी जना कोई प्लास्टिक फ्री हुए ना वो ना बता काटी की है ना कोई प्लास्टिक कलेक्शन तो वो नंबा दूर मयाम की नारन हन वो ना बा अदू मम्मी दो इधर कोई हान पी की बता ना सब माना बा अमाउंट का कोई मनाम पी बगी तो सो कोई दूसरा थे से अदू ना ट्रांस भी लगा प्राइस पी बा अदू मत पी हंद की दी तो सो कोई Thoramasiga Mari Lenana JMC की staff sanitary workers amadi driver singa kudon pot tamdana ikai khumna bo utki chief guest na JMC da hand sanitizer masks amadi sel oina lupalising kunsu kudon tauki Congress Working Committee leader singna luchingba sinna bagidamakta Gandhi family ge mayokta haurakre ngasidage haukiba Congress Working Committee ge meeting da leadership sin bage wapamda Anowa party president ama khananaba Sonia Gandhi na haudorke hairi Anowa lusingba ama khanbage wapamda CWC ge marakta nakpakta nakre interim Congress president Sonia Gandhi na Anowa party president ama khananaba CWC da haiki meeting haudopage wangang bada Sonia Gandhi na Anowa party president khananabage wapam thamke masataba paukhumdi AICC General Secretary KV Venugopal da Pikre haina supongdoki Hanagi Prime Minister Manmohan Singh amasung Hanagi Defense Minister AK Antony nadi Sonia Gandhi na makhatana President Oihanba Mod Piki Atopa Party ki Lusang Basing Gulam Nabi Azad Anand Sharma Mukul Wasnik na Singbana Iba Chiti Adusu Manmohan amasung Antony na yaning da bapongdoki hairi Standard Operating Procedure SOP for film and TV program na amuhana film number haunanaba cheron thadorakre haire COVID-19 license sandorakpagi Tanzada Information and Broadcasting Minister Prakash Javadekar na warol adu ase thadorakibane haire pauna haikibada TV film number hawi yaragani film number matamda physical distancing gi oina fit taruk lamna hangadabane masi shooting location recording studios editing rooms scene sequences, camera location, crew position, sitting punamak asida physical distancing chanakadabani hairi. Hauzegaro bada maruiba pau amone pizari. Aikhoi masen punsanarabadi malemda sakta pada aikhoi karisu warningai leite haina Kap and PD Minister Karam Samna pundokre. Nungtingi pause pauningkhonggi kuntra subang bapokkumon thoram pangthokre. Loinana Congress lusingba sinana bage Gandhi family ge mayokta irang haurakre Image Paodam ngasigi matang asida loijare miang tabiri bisingba amakana kurumjare